Board of Secondary Education Manipur Bosem na ANOUBA Chairman KHANBAGA mari LEINANA LEINGAK THOKKHIBA order adu YANINGDABA UTTUNA Bosem gi staff Singna Changsilliba pen down strike Asi Maheiroi Khunnai gi Yenglaga Handokpiyu AMADI mari LEINABA authority na MITYENG CHANGBIYU HAINA Indigenous Youth Association of KANGLEIPAK Iyak na TAKSHILLAKLI Iyak na thadorapa cherol amana hai Maheiroi Khunnai gi yamna maru oiba loishing ama oidiba Bosem gi thomi Singna Changsilliba thabak lepagi khongjang asina Maheiroi Khunnai da chauna akaiba piri loishing asina achoba thodang lauraga pangthokkadoriba kumja lising ani kunmanga gi HSLC examination naksalakpaga iroinana exam asida saruk yagadoriba Maheiroi sing amade mama mapa oiba singi pukningda langtaknaba amashu fawhole haujik Maheiroi singi certificate correction amade atei certificate Thokningba matamda staff singi pen down strike asina chauna khudong chadaba mayoknhale maram aduna mari LEINABA authority na hiram asida athubada mityeng changbiduna waroshin purakna buhatna biu haina cherol asigi kuthangda Iyakna mari LEINABA singda appeal torokli